आकाशवाणी इम्फाल Ngangom Kiran pau pajari ahanbada maroyo pau security force na toan mafam singdagi lalhoba ani fare mioi mari dagina WY tablet kilogram taruk fare Pradhan Mantri Surakshit Matriba Abhiyan gi makhada Manipur hojik phawbada miron minupi lising ani chatret manga layengkre amashung Kendra Assam amasung Nagaland Sarkar gi marakta sungdok tribu thaw amadi natural gas sing loktongnabagi yana chema sahi tawnakre Security force na tongan mafam singdagi KCP taibang nganbagi mioi ama amasung RPF PLA gi nupi kadar ma fare Raja police ki control room na thadorok pachero lamada hai miyamna ki namna sel khaiba amasung aini adaba thabuk tabu mioi sing fagnaba security force na makha tana thiboma gi thabuk sing sathari Maduda Bishnupur jila gi Nambol Sabul Laikai area dagi security force na KCP taibang nganbagi mioi ama phagatki Imphal West jila gi Lamsang police station gi makhada laiba haibong pokpi maning laikai de laiba masagi yumdagi ngarangsu security force na RPF PLA gi nupi kadarama faki Amaramda Kangpopi police station gi manung chanba National Highway 2 gi saruktagi Manipur police na mioi mari WY tablet kilogram taruk hianbaga konana fare makhoina tonglakpa winger amasung Nissan Magnite gari anishu fagatle Pharo miosing adugi manungda Manipur police ta head constable oiba amasung constable oiba mioi ani yauri Pradhan Mantri Surakshit Matriba Abhiyan PMSMA gi makhada Manipur da hojik phawbada miron minupi lising ani satra chupna manga layengkre Rajya ki Health Services Directorate ta Maternal and Child Health ki State Nodal Officer oribi Dr. Achuina Golmaina Akashwani Imphal da hai kumja lising ani tara ki June mapanda Pradhan Mantri Narendra Modi na hawdokhiba scheme masina nupi oibisingna mironma matamda asoyangam thoktana angang unaba ngamhannaba makhoi gi haksal gi phibam sang naina sek tawduna yangthoknaba pandam thamli hairiba scheme masina Manipur da sanarakpa sahi tara mapung pharakpada angang unabada khudong thiningai oiba nupi samri humpumatoi masak khangdok ngamduna makhoibu asoy angam thoandana angang unanaba thorang sing paikhatkhre mahakna hai Hairiba program asi tha kudingi tang mapanda mirolbi singbu lemna layengduna angang unabada kudong thigadaba mirolbi singbu matam chana khangdoktuna hospital da asoi ana aye yaudna angang unahanbuduni hairiba PMSMA program asi June tha da chahi tara mapung pharakpagi Bharat pumbada pangthokpagum egoigi state da PMSMA facility chamaga kunthra manga da su pangthokhi Masigi matakta Ayushman Arogya Mandir Chaniga Yankei Mathoi dasu severe haibidi health mela PMSMA da focus tawraga pangthokhi Art of Living na sahi ni fumanga surakpa masung Gurudev Sri Ravi Shankar gi homputara subamapok kumon ga mari lainana Unsung Everyday Heroes Award yanthokpagi thormama ngarang hiang thangda leiba Kamakhya Pyamton College ta pangthokre Art of Living Manipur na sinur pangthokiba thormaruda thabaktagi potharba Lieutenant General Konsam Himalaya masung Bishnupur jila gi Deputy Commissioner Puja Elangbam na singba maruiba mioi kya sarukyaki thormaruda tongan ba lam singda thoidok hendokpa thodang sing yariba mioi singda mana piduna ikai khumnaba utkhi Indian Red Cross Society Bishnupur District Branch masung Manipur Guard Services Private Limited na punna sinduna ulawda leiba Manipur Guard Service ki Training Center da First Aid Training Program ama pangthokre maduda punna nupa amasung nupi guard kunithoi na saruk yaki Konsa khulgi misam taruk namduna pharga hatkibagi thawang adubu Jaliangrong Union Assam Manipur masung Nagaland na yamni kanna yaningdaba phongdorakli thawdo adu da sianariba sing phaduna matik chabdandi pinena basu lup asina taksilakli Paugi marakta naten break ama Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patients singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamag Diamonds Project Department of Pathology RIMS ta tanabiyo
ꯀꯔꯤꯅꯣꯅꯦ ꯈꯕꯔ ꯍꯥꯡꯗꯣꯛꯏ ꯁꯥꯔ ꯁꯥꯔ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇꯁꯨ ꯁꯥꯔ ꯁꯥꯔ Kari ba katon? ꯁꯥꯔ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯀꯅꯥꯅꯣꯅꯦ ꯅꯣꯏꯒꯤꯁꯤꯒꯤ ꯁꯥꯔ ꯍꯥꯏꯔꯤꯁꯤꯕꯣ Sar hai ba nati katon SIR hai ba ꯀꯔꯤ ni. SIR Hoy Oh. SIR hai ba dine Special Intensive Revision hai ba. ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ Voter list tagi ne yauroi da ba mi lokthokpa aduga yawgadaba mi buna hapchinba. ꯑꯇꯩꯅ ꯀꯔꯤ Voter list ta eligible oiba voter sing tamak yawhannaba ECI na ne SIR chathabani May 13 dagi June 19 fawbada BLO sing na yumthong kuding chatuna enumeration form mention bagi khongchat aduda karigumba mention leba form adu submit ta hodraba draft voter list ne ming yaurak laro ꯑꯗꯨꯗꯤ ꯂꯨꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ aduna akopa marol BLO dagi logadaba natragana 1950 da call tawgadaba पाउजेंजरिबा चीफ इलेक्टोरल ऑफिसर मणिपुर ताबिरिबा पावसी आकाशवाणी इम्फाल दगिनी केंद्र असम सरकार मसुंग नागालैंड सरकार की मरक्ता असम नागालैंड ngमखै परिंगदगी सुंगदोक्त्रिबा थाव अमदी नेचुरल गैस सिंग लौथोकनबगी मतंगदा नाकल अहोंगी ओइबा यानाची अमा सही तौनखरे यानाची अदु न्यू दिल्ली दा केंद्र की गृह मंत्री अमित शाह असम की मुख्यमंत्री हिमंत बिस्वा शर्मा नागालैंड की मुख्यमंत्री नेफिरियो याउबा थौरम अमदा सही तौनखिबनी थौरम अदु वांगांगदा श्री शाहना हाई थाव अमसुंग नेचुरल गैस लौथोकपगी मतंगदा तौनखिबा यानाची असि लम असिदा यामना ऐतिहासिक ओइबा खोंगथांग अमनी राजधानी असिना लेबाक असिगी अपुनबा वाखलोंदा सौगतपगा लोइनना यानाची सही तौनरकपा असिगिदमक थागतली हाइनसु श्री शाहना फोंगदोक्की प्रधानमंत्री नरेंद्र मोदी ने हाइरी भारत ना चौखलकपगी वारी असी मालेम की अतै लेबाक सिंगदा पुंगनिंग थौगनिंगाई ओइरबा वारी अमा ओइरी न्यू दिल्ली दंगरंग पांगथोखिबा नीति आयोग की मिफमदा प्रधानमंत्री ने हाई सेल थुंगी फियमदा मांगजिल थारिबा मालेम की तोंगान लेबाक सिंगदा तंगदु लैतादबा मदि सेल थुंगी लमदा सिंगनबा कया मायोकनरिंगे मतम मसिदा भारत के सेल थुंगी खोंगजल यांगना संगसिलकलिबा फियम मसि मालेम की मियामना अंगकपगा लोइनना यांगनरी फीफा वर्ल्ड कप लिसिंगनी कुंतरुक हौखिबा अहिंगदा मेक्सिको शहर की ऐतिहासिक वरिबा स्टाडियो आस्टेका मेक्सिको सिटी स्टेडियम दा हराउ तयामना हौक्रे कुमसि चहेगी वर्ल्ड कप अस यूनाइटेड स्टेट्स मेक्सिको अमसुंग कनाडा ना युमुम ओइदुनो पांगथोकली वर्ल्ड कप लिसिंगनी कुंतरुक की हौखिबा अहिंग नुंgai matung pungkai chatpada sanakhiba ahanu match ta mexico na south africa bu panjin anisino ro thoikre hauji haki mamang ayu pungtar makhai dagi group a gi match amada mexico ki shahar japofan da south korea ga czechia ga sana ba hokre ngasi phongo pause singi maro pausing dum hauji Nongmeikapam Bedamani lere Bedamani Thaga Cheri Kiran Rajya Sabha Mikhalda Sarkarna Sardana Lamba yaudana mai pakre Manipurda hauzik lairibe irang asigi waroishan puraknaba honagani haina adhikari mayum Sarda Devi na phongdokiba wafamna Sanga Express Manipuri edition gi ani suba headline tawri Mukhyamantri na Niti Ayog mifamda ngamkhai lana khusu khulai lalonba thingnabagi thabak lokhat pinaba taksin kibagi paw Sanga Express English edition gi ani suba headline tawri Naga taruk sina fanglakpadagi chingda irang thokpa hengalakdi Kamjong district ki kultuda khunja ani hatlamle yum kunthra mai tharamle haiba pauna sana leibaki ahan headline tawri Naga taruk mihata kokomi amasung luptara marina akanba mongda kandem tawrakli haiba pauna pauche asigi ahan balamai da fongli Naga micham taruk hatpada chenabasingi mathakta akanba action lokhat kadabani haina Griha Mantri Govindas Konthojamna phongdokiba wafam The People's Chronicle da maroiba pawoina fongli Lenga ka yanaba purakti fawba micham taruki asib hakchang lokhiroi haina United Naga Council na phongdokiba wafam wenlan pauchegi ahan balamaida fongli Kumja lising ani kunmari amasung kunmangagi Sangit Natak Academy Awardee lauthokpada Manipurdagi saknairba mioi nipan yaure haiba paw amasu pauche asigi ahanba lamai da fongli Hill Hornbill Express ta National Highway 2 gi lambi fibam Senapati Jila gi Deputy Commissioner na yengsin khibagi paw amasung Kamjong Jila da church leader ani hat khibagi paw na maroiba paw oina fongli Ganfyu Melda Laikhidraba Nagami Cham Taruk Hatpada Chenaba Muising Dandi PU Haina Laikhidraba Imung Manungi Muising na Fongdoki Wafam na ahan headline tawri Tamilong Times ta UNC na Kokiba Pung Kunmari gi total shutdown Santi oina loisin kre haiba pauna ahan headline tawri Kiran Thagatsari Bedamani Aroibada Maru Pau Amohanna Security Force na tongan mafam singdagi lalhoba ani fare mioi mari dagina WI tablet kilogram taruk fare
प्रधानमंत्री सुरक्षित मातृबा अभियान की मखाद मणिपुर हौजिक फाउबदा मिरोन मिनुपी 2400 लायेंख्रे अमसुंग केंद्र असम अमसुंग नागालैंड सरकार की मरक्ता सुंगदोक्त्रिबा थाव अमदि नेचुरल गैस सिंग लौथोकनबगी याना चेमा सही तौनख्रे पाउ लोइजरे।